Leingak leiba yai, leitaba yai, adubu iramdam Manipuri kaiba yaroi haibasi, BJP ki lengdraba phirep ni haina Manipur ki Chief Minister Nongthombam Biren phongdokkhre. Ngasi nijai pa chuthekta leiba thambal sanglin da pangthokkiba mahila sammelan gi thauram amada wafam ase phongdokladuna mahana makha tana hai. Mipum khudimmakna pamlibase amatu oiba Manipur gi saktam aduni. Leibak ase macet thugaiduna tongan ba administration piba haibase BJP na kaidonginde yaba ngamloi. Mamangi leingak na board fangnaba appeasement politics chacharampa adugum BJP lengakti tauroi. Manipur gi amato oiba saktam ngakwa haibase BJP gi pandamne kanagumba amagi thawin sinda BJP na Manipur gi lam inchi ama fawba compromise tauroi. Yalhongai dagi leraklaba yalhongi singi interest soknaba ngasi fawba BJP na thabak amata taudri. Leingak asina popi tharoi se umang wamang yokhat se drug muthat se mitok khadoklaga lamdam asida NRC implement tawsi haiba ase Manipur da lariba mipum khudingmak yaifanabage paikalakiba thawsil thawrangni masida kanagumba furup amatada atamnana target tawkiba leite adubu laibak thibadi mapal lamdagi changsilakba mitok miancha singi thawin sinda Manipur macet thukaiduna separate administration thamnaba honaragliba ase leingak asina kaidongda mai pakhaloi BJP leingak na hauzik lamdam masida NRC chana handuna mitop miancha sing khangdokpagi thabak hokre matam sangna yengsin biramdraba kilometer 439 nipan sangba Myanmar gi ngamkhai paring asisu war footing da fencing tawbagi thabak paikhatle hauzik paliba BJP leingak asidi mamangi Congress leingak kumna chindana ama ngangba thabakna ama tawbagi hainabi atu leite leibak nungshirabadi chinga khutka manabiyo praja miyamda aranba propaganda sandoktuna chin ani longbagi politics tawbirakano Congress na matam sangna leingak pairamba matam aduda free movement regime FMR chana handuna illegal immigrants sing ikomkomna chathok chasin tawba yahalame logi wangmada mitop kaya changsinlaktuna Manipur gi chingi lamsingda khunda salaba fawba khangjin usinnadana leiramba amade kilometer 439 nipan sangba ngamkhai paring ase fencing matek ama fawba ningthijana tawramdaba Congress leingak na ngase BJP bulana uhataba honarapa ase yamna hanthabak thaki politics ne Politics tauge haidabadi pukchal sengba amade nationalism gi wakhal chenbu mathau tai Doctor amana asoiba aranba ama tawba matamda mi ama siba yai adubo pukchal sengdaba mi politics ta changlabadi leibak ama mangba yai haibase khangba chobe ngasi aikhoina thengnariba awaba tangdu leita daba kaya ase mamangna politics tawribani haidona leramba politician kharana aranba thabak kaya chathadamba dagi thopani haibase kakpa yadam pafamne Paliba leingak asina maheurol dagi leraklaba naga Maijai Pangal amade recognized tribes sing nungsi chanan awat apa tasok tasin tawminaduna lakibane government haibade aikoi misingsu yamde lamsupi resource leijade maram aduna logi wangmada nauna changsinlaktuna anoba khul sing semduna leishilakliba miyoi sing ado laheloisi haibane Manipur gi hojik oriba fibam asida political party kharana mikhalgi khudong chaban lawnabagi dama aranba propaganda sandoktuna BJP bulan honaba honari asigumba hanthaba thake politics ase tawdabana chungane Manipur gi hojik oriba fibam asigi matangda Prime Minister Narendra Modi na wafam ama fawu phongdokte haina lana sandokliba asida yamna thajabigano Parliament ki floor maktada Prime Minister amade Union Home Minister na Manipur gi matangda asengba report fawba thamkiba lekhrabane matam sangna nathaiduna thambiram laba Manipur ase BJP leingak laklaba matungda himai chumduna chakon maikairomda purakibane Manipur kanba haibase BJP leingak natana atopa political party amatana kanbiki wafam deke Maram aduna lakliba mikhal asida miyamna amato oina Jes Basanta Kumar thajaba thambiduna board bibiyo haina bhagna makha tana phongdokhe Bharatiya Janata Party na NRC sanan ba hore aduga Amit Shah ji na su parliament ta amadi magi session kya da NRC sanan gani na laukokramina Sri Basanta Kumar Bharatiya Janata Party ki candidate ta vote bibam thoi natadana atopada campaign yauramba natraga vote kharab hauta halamagadi Manipur ki praja se NRC tali se pune pukchen sengna tande haibase maduna utkani haibase ngasigi aigi party ki office budo pakhang bagi sanglen gi mamang ai Govinda ji pallaga ina ngasi haris Manipur ki praja pukchen sengi natraga sengde aduga maramdi kaino da ai ngasai do once again sinna NRC chana lo haiba Somna vote na NRC chalaba yaroi have party to sel leragadi moi do minam mane they are a betrayer jati sigi leiba sigi moi se betrayer ni na lobne